Masagi talent, Masagi Thoudok, Ngasigi football gi sangsar da rule doriba haibadi King of Kings Cristiano Ronaldo. Yamna lairaba laikol sengba amagi machanupa gi matangdani ngasigi video ase. Aduga mahaki Thoudok wari kharasu khaminase. Masidagi karamna mahakna ngasi oiragliba mahaki best of the best kingdom sing asida karamna yorokki. Mahaki punsida masing tingamdraba awaba kaya mayongnaraba matung Prithivigi greatest footballer singi manungda amu oirakkhibani. Ronaldo ngasi achouba star amani hairiba asidagi hena masing lakngamdana mahaki stardom market brand value asina chawba hel. Ronaldo afawo footballer oibatanatana afawo businessman amasuni. Maramdi mahaki CR7 hariba asi mahaki maming khak natti. CR7 achouba brand amasuni. Masigi manungda CR7 branded clothing, accessories, hotels amati gyms camera su yauri. Ikui kuidriba wari amakhangi Ronaldo gi press conference amada table da thamliba Coca-Cola bottle ani lokthok aduna ising bottle thangatna ising bottle na hena fai haina sign amatang tawkhibada ahing adumak khaktada Coca-Cola company crores kuntramok lost oiki. Masini power of stardom. Mahaki stardom yamna strong oibana malem sinba thungna thak thak ni hanmangam. Atopa amadana Ronaldo gi ex-girlfriend amalerami. Mahakna Instagram da post amakak torami. Post aduda Ronaldo gi girlfriend oibadagi masak khangba oirabadi follow tawgunu haiki. Masidagi pung kunmarigi manungda 11 million followers lost oiki. Cristiano Ronaldo masamakki approx 350 million Instagram followers le. According to the Forbes, Instagram post amakak thangatpada crores tarit tagina nipan fau charge lawi. Asigumba kaya asidagi world gi top celebrities singi manung chali. Mahaki total net worth $500 million mukni. Karigumba success oining labadi hotnabagi chang kadai fau lai haibasi mahakmanda yenglaga khangbangamgani. Maramdi 1985 ta Ronaldo adukki matik laira boirame. Adubu 2021 dadi mahak asi kadai da lairi haiba asi mayamna khanglibani. Mahaki 36 years hard work amadi sacrifice asina mahako legend amu oilakibani. Mahak asi masak khangliba asi football success asidagi khaktanatti. Masak khangba yaba mahaki thabak kayamaram chile. Masidagi public domain na Cristiano Ronaldo bu real legend ohenkibani. Ronaldo chahi khuding charity da rupa crore kaya donate tawi. Last year corona laichet asidagi fibam fagat hannanaba Ronaldo amadi mahaki maru mapang single loinana 750 crores donate tawki. Masita nattana mahaki 4-star hotel busu corona patient gidamakta hospital onthoki. Hospital gi equipments, staffs, salary pumnamak mahana puthoki. Mahaki brand asi railaina hekta semlakpadi natte masida attitude, habits, hard work, dedication asina ohelakpani. Maramdi aikoigi future kari oirakani haiba aikoigi oirib fibam asina decide tawde. Tungda kari oirakani haiba asi aikoigi actions asina decide tawi. Masina maram oiraga aikoigi goal da focus tawba matau tai. Maramdi kana amatana khangba haiba ngamde. Lairaba imung amadagi lakhiba education fadana fanglakidaba aduga heart disease na naraba asina miyoi crores kaya gi thamoibu rule tawgani haiba asi. Iramdamgi latest update e-pau tatna tab fangnanaba Manipur local news channel asida visit tawbiyo. Subscribe tawduna thambiyo. Latest update news fangnanaba gidamakta description da masigi channel asigi link hapcharamge.